ꯃꯌꯥꯝꯕꯨ ꯑꯍꯥꯎ ꯇꯦꯛꯇꯁ ꯃꯨꯛꯕꯥꯡꯅ ꯏꯀꯣꯛꯅꯔꯝ ꯈꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯍꯥꯏꯕ ꯄꯣꯛꯀ ꯊ꯭ꯔꯣꯕꯔꯠꯀ ꯊꯣꯡꯕ ꯍꯥꯏꯕꯗꯣ ꯄꯨꯖꯔꯛꯑꯕꯅꯦ ꯑꯗꯣ ꯌꯥꯝ ꯀꯨꯏꯅ ꯉꯥꯡꯗꯕꯤꯗ ꯆꯥꯕꯁꯦ ꯍꯧꯅꯕ ꯇꯧꯔꯁꯦ ꯄꯨꯡꯁꯨ ꯊꯦꯡꯉꯦꯕꯀꯣ ꯑꯩꯅ ꯄꯨꯡ 3:30 ꯑꯗꯨꯋꯥꯏꯗ ꯑꯃꯨꯛ ꯁꯥꯟꯅꯍꯧꯗꯣꯏꯅꯦ ꯍꯧꯖꯤꯛ ꯄꯨꯡ 12 ꯍꯦꯟꯖꯟꯈ꯭ꯔꯦ ꯑꯗꯣ ꯆꯥꯕꯁꯦ ꯍꯧꯅꯕ ꯇꯧꯔꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ 30K ꯌꯧꯕꯒ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ ꯒꯤꯞ ꯑꯦꯋꯦ ꯇꯧꯔꯗꯧꯅꯦ ꯌꯥꯝ ꯊꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯣ ꯃꯌꯥꯝ ꯒꯤꯞ ꯑꯦꯋꯦ ꯇꯧꯅꯕ ꯇꯧꯔꯁꯦ ꯑꯗꯩ ꯍꯧꯅꯕ ꯇꯧꯔꯁꯦ ꯃꯌꯥꯝ ꯁꯤ ꯌꯥꯎꯕ ꯍꯥꯏꯁꯦ ꯁꯤꯡꯖꯨ ꯈꯔ ꯇꯣꯠꯁꯟꯒꯦ ꯑꯩ 이런만 ꯍꯥꯞꯅꯤꯡꯕꯅꯦꯕ ꯑꯗꯨ ꯇꯧꯅꯗꯤ ꯀꯨꯏꯅ ꯊꯦꯡꯒꯗꯧꯕ 너무 맛있는데 참 무서 또 할게 너무 많이 들으시죠
ꯃꯌꯥꯝ ꯑꯩꯅ ꯅꯍꯥꯟꯃꯨꯛ ꯀꯦꯞꯁꯨꯜ ꯉꯥꯛꯇ 1 kg ꯃꯁꯟ ꯌꯥꯎꯗꯕꯤꯗ ꯇꯧꯈꯤꯕꯗꯣ ꯑꯗꯨꯗ ꯀꯦꯞꯁꯨꯜꯁꯦ ꯀꯩꯅꯣ ꯏꯇꯧ ꯇꯧꯈ꯭ꯔꯦꯕ ꯆꯥꯕ ꯉꯝꯗꯕꯩ ꯇꯥꯏꯞ ꯑꯃ ꯇꯧꯈꯠꯂꯦꯕ ꯍꯩꯅꯗꯕ ꯍꯥꯏꯗꯣꯏꯔꯥ ꯀꯩꯅꯣ ꯍꯥꯏꯗꯣꯏꯔꯥ ꯏꯁꯥꯗ ꯈꯤꯇꯪ ꯆꯥꯕꯒ ꯍꯩꯅꯗꯕꯩ ꯇꯥꯏꯞ ꯑꯃ ꯇꯧꯈꯠꯂꯦꯕ 지금 mukbang tayo tayo. Nangasi waraubiyan ko kasi na ikem to sawa ngamdre ba do mayam na tindingan ngang bidan ya dikhange do ay upai letra buk than de jante ko khangde mamangda yang wan so sangi do adu ye haina tabi ta tam tawre ba mu chai Jadi hamba, waktunya video dah, dia magai. Muka naik jadi, ni am, masih warau biano.
ꯃꯊꯪꯗ ꯁꯥꯟꯅ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯊꯣꯛꯇꯅꯉꯥꯏ ꯍꯣꯠꯅꯖꯒꯦ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁꯥꯔ ꯇꯧꯔꯒꯦ ꯕꯥꯏ ꯕꯥꯏ